Ini tauraga nupalot kibagi. Mama dah bawa ngira. Mau ina bukan. Nusin apa sih sahih tara muksure, aduga mah nisum nusin adana ya adana kona adana moi ini nupas nama onda them na beng ama hangin hai badagi magi nupisi paisa khara nupasi beng sa thamme aduga sum thamak badagi sum tham badagi moi ne tothok toksin to badagi corona laktana mate khara mu lepore adugi matung da nupas na moi them tawdana angang si paisa je lupa lakh manga mu lobire aduga nupas na lupa lakh manga lobire matung da nupisi moi ni yana bai matung ina adum moini nusi jana na leire aduga 2022 gi July gi tang mari da sajing de gi nupi ama muchele haiba nupi si seli ngai matam sida haiba melody haiba angang sidi mabukta napure adu oraga sumana nupi si chodana chelu bani ma lawni na dum haijan bi moda adum nisang sina sum lak de gi ma se amuka su mana thengkhang do bodi gi ma ji kai hangona haibda ma ji amuka su na no tore na phure aduga ma ji mayum da magi mabung ama luhongbagi numi huni su basida ma di thabai ngang ji mama na ka thengka da bani na ma na ko chen da to bodi gi ma se akhoi gi wandharak pa haitare ko I hadar ba to bodu da doctor da pukhale ma je doctor da pukhale pukhapa matam sida magi nupasi leirami leiramaga moini yana dana mai tore aduga mase keno hajigi ma ibosan to matungda ngangsi ma ibosan to bagi posi mayumda thamne na chakhaga phone to da switch off thangibani adugi matungda tha ma chonthara ganda mana phone to matam se phone supai pairakre nupasna phone je switch off thangre adudi haismasi laksamali khandana nupi sina chapa matam da nupadi yaudi senga aseng ma thai ko adu ma nupasi gi benda ma se ai matam bochibu ai seju phange sanga ju phare haidana ma nupasi mimda chenbani adu nupasi mimda chapa sida nupasina ai nang lobunga moi haidana ma ji thokhaga ma ji mayimda phone tore mama da phone tore nungthin gi pung ani mutab da phone tore imas mai tona moi mai chakhre adu na haidana leirami leibeda mama sina chapa matam da ma se thongan da geta ma ichana bisi kaptra leirami melody se kapna lemi matam sida haiba ji tang kuma pani aduga tang kun tha sida mapasi pung nipan makhai da haidu palai ada mapasi da hangbada macha no paji leite thi khangde khoten harga tumina mapasi na su pung nipan ga mini mari muta da su macha no paji ga mini mari mu wari sanara me habase magi phone du de yengda dum khangbanga me khoina aduga mana hojiki no paji thi ba khangde harga khoina adu pumani makhada luhne haidana ma sa senda masagi ne singphu jarang laigi kari go chaphu mayam lebi dana dagi isai sabba pungi ba laktana dagi aram hum kari loi phamdan leire lakari harga nungdangi pung tare tasale lakare lakaba da khoina sum ngaire lakada thi khangde haire adi mama sina sum sa tu thi ba khangde na haire mayam hangbuda magi mama na ba kana le du to da to hangbuda ma sukung khundre khangde na haire adu dagi isano pizza khoi na phone tawjare mai taw ni ibema nang akhoi loba laage adon isa da lebe ya akhoi loba laage hana akhoi ji chalage na khoi gari thogdoe gai thogdok matamda isano pizza hare mama moin thillani haire matam si ndangi pung 12 12 tasalaka dore adubu tasalaka da mana haire ima kamai taw gi bem ngu lakane ga si pung 12 tare lakti si kai gino hai matamda mana haire ima moin thillani haire ga su gari si arrange tawde gari leite amu haire ba adagi di pung baro tara kana angang nupi si thila kanda akoi smaina maje thile kaim ta haina dre adu haina kunthagi nungdang pung baro dani ko angang leje adu akoi lobo chake na akoi pung 13 dai lobo gai da tungkhal ga chanu ra bani akoi maya pai myam chale sapadu da mana phone tore smaina moina thilagi haire na hara padu da
थिलगदबद पुंग बारो तासलाबने कमाय तौरगेन हाबदा माना गाड़ी दी इरेज तौदे गाड़ी लाको उदेन हाय अदगे अखोइसि नोलागा पुलिस चलगा हजिकी ममाजिगे सिदा थंबा यादमना पुलिस थिलुरे ममाजिगे मपाजिगे थिलुरे अदुगा मागी मामनेना अमा कुंजमीना अचि अवल काइसदा खोगी लितान मखोंग लेबदगी कुंजमीना ममाजिगी मनाउपा अमा लेयबको अदु माना मागा अखोइसि वारी सानर कांदा वाजि ngangnare aduga tang humsida luhongba haidana yanare adu nupasi puthopa ngamgadra ngamoidra haida hayu hojiki mam ton kunjami haise sina tang humsida sungsoi soidana aina nupasi puthokani haidana mana police ta mana masana soitogna hayore sekelo sisu ya hore loina yare aduga koi ngasi je kamai tauge haidana chalu matamda kunjami do sekelo sisna phone tawi kunjami en hay mana khumai khumkonamda sar ai laksarege hai laksarege harga adigi babal o mayam loila ya babal o hai bako adu mana laksarege harga ho la on harga koi thamme hai matamji minute tara kun mo koi leira kan da phone ji sekelo sin amu han ta matamda phone ji switch off thamgre kunjami je adu moina man harpa da nupa ji thiba khangde aina haire adu akoi chalu kan da adu ma har ko duna kano amuka han ta matamda switch off thamgre hujik ta oi be phim je sin ngasi sin luhongba numine ba nupasi mana puthokani sungsoi soidana aina puthokani haidar mari mam to sina mana dai to ba mama ma pa gi ta haidi kai sukum kumde mama ba de duga haji gi kunjami sina mana puthokani haidana dai to gi kunjami si mama gi he manau pa kanoni atom ne अखोई मना पाबीना पाबसे नुपी ओबसिंदा सुमाइना नम थाक तौदना नुपा सिंसिना थेमगा लौदा लबी नुपी हाबसिदि कयाबु सिंगदगे ngaktangi di pangthai nupi je pangthai adubu nupi oibसिगी इकाय खुनबजे मंगहल कांदा ai nang soda maki lawni nupi je pamdana chelu banate soibeni nang lawgani melody hai haidana angasida 3 times mono izan mahala matungda mana hoji oi films angas luhong ai luta luhong bi ai nupi ai yumda gi sasaroi bor sidang lei pare ngto khusege habesi san haijabadu nupasin hoji la pide hoji suthi khangre hare aduna sumba thodok se matungda ka hangna thokdana ba ngta akhang hai adi kai haini koi mayam kano toba mayam akoi asumana pambe sa singna sikipiraga nupase amuna to boya de habido para matam base maya pa bi moina nama khunu pamje